Image Pauda Miang Tabiriba Sumbu Yumnam Anuradha Devina Ikonona Krumzari House Maroiba Pauda Manipura Hokiba Punku Marida Mil Mapanona COVID-19 positive over Tina Kibagaloina, Manipura Hanba Oina Omicron case Mio Amatina Cray. Ganapriya Women's College Science Exhibition 2021 Nasidagi Hodo Cray. Nomagi Oiba Media Sensitization Program Pangto Cray. Loinana Yellow Alert Lautok Labadi Delhi Santan Taugadori. House Pausan on Pizari Manipura Hokiba Punkumari da Mio Mapanona COVID positive over Tina Cray, Mio Amanale Kidre, Punkamasida Mio, Jatrika Marapumato COVID test Toki, Maduda Mio Mapan positive, Oikibana, Nasige COVID positive Oibagi Chang, Zada Amadas Meg and Yoki. Statusigi Oina COVID pandemic, Horopodaking as if Pauda Punba Mio, Lakama, listen Kunmanga, Chatra Contranito COVID positive over Tina Cray. Mio listen any Anina Lake Kidre. House active case the Mio Tamaga, Humbutra Nipa lady. Nasi Mio Taranitoi COVID Nava Paduna, disaster Kibadeke Apunba COVID recover Tokiba missing, Lakama listen Kolumdoi, Chamanga Nipu Sukiduna, Manipugi COVID recovery rate, Jada Marpudra Nipandas make Anitare Gavre. Manipuda Ahanba Oina Omicron case Amathena Cray, Ahanba Oina Omicron variant positive Oidaba Mio Adu, Tanzania the Gilakiba, Masagi Tahi Nipunipan Rom Suraba. Impal West District is a Golbon Terra Young Complete Gene Heidi. Hiramasigi Matang Dangasinungton Lamhelda Leva, Directorate of Health Key State Ophthalmic Selda Pomisanga Unaba Amada Healthcare Director K. Razuna Pomisanga Pondo Kibada, Haidiba Mio SA December Getang Taramatoida, Tanzania the COVID negative Oiduna Torake, Matanga Mahak, Tang Taranituda Kolkata, Airport Tunki, Matangi Tang Taramdoida, Impal Airport AIR India Flight 6A6014 the Impal Airport Tunglake. Mahak Hek Tumbaga under active surveillance the Thamki Matunda December Ge Tangkunda Impal West Ke Medical Team Amana Mahake COVID sample collection Amamahaki Mayumdagi Tauke. Matang Tangkuma Thoida RT-PCR test Tawada positive Orapadake Maki Genome Sequencing the Mag Tayan Pataleva Institute of Bioresearch and Sustainable Development IBSD the Thaki. COVID positive Orabanina Hanadaki Saktarava Containment Zone Adu DC-na Tangkuma Thoidaki Lautuna Tamlake Loinana Tangkuni Thoida Maka Contact Toba Mio Loinaba COVID testing Tauke Loina Home Quarantine Tawduna Tamke Matunda Mahaka Loinaba Mio Home Kakti positive Oidake Matamasida Tanzania the Halakiba Mio Adudi IBSD Tayan Patiki Tarakiba Aduda Mahakasi Omicron positive or the Hibakangmangamki. Positive Oikiba Mio Adu Gaminki Isolation Center Among Oiba RD Wingda Isolated Duna Lady. Positive Oidaba Mio Ohum Aduge Sample IBSD da Thakre Maduki Ripon Gaidi Loinana COVID positive Oide Kanglabanina Hanadagi Lokopam Topa Mazersin Lokotoda Lagli. Loinana Rapid Response Team Activate Taure, Testing Team Activate Taure, Lunana Magi, Bapung Kudimak the Ladeba COVID, Santa Sanga Paupiduna Mato to Honaba Kangan Cray, Basidamian Nemipkai Oide, Adobo Heisening Badi, Hideba Omicron variant LC Hanege Delta variant age, Transmission LC 3.4 gate Chang the Yamnatuna Lonagali, Adobo, Sigandaba, ICU da Thambagi Chang, Hantagadabalanani, Yamnakiningai Late, Tawatabo, Hanagi Section Pamtopa COVID. Approval behavior Pazanato Bio, Marks Ningtina Upio Hanesupongdoke. Masini virus asi my transmission 3-4 times hali government transmission hoiba magi severity yamdaba ICU da samagi samsi yamdaba adu bana adu yapoina masina yam kininga leke yam kininga leke haidasu yapoina hana ki hena government is haidasu yapoina section on upasika kat section na action maps na pulai the learner Prajati Sakarisu as a responsible citizen Amoina
कोविड एप्रोप्रिएट बिहेवियर मार्क्स हापा मार्क्स सिमती सुंदर थाबी बिया थे एप्रोप्रिएट अफबा मार्क्स एप्रोप्रिएट कोइबा मार्क्स है कोई फजना हापीबा आदेगी डिस्टेंसिंग फजन तोबीबा इमेज टीवी कक्सिंग की मतम सांगना प्रोग्राम एंकर ओरंबा लोइनना CBSE दा एफिलिएट तोबा DAV पब्लिक स्कूल संगापन इम्फाल ईस्ट सीनियर असिस्टेंट टीचर ओरंबा इम्फाल ईस्ट डिस्ट्रिक्ट के बासिकोंग ममांग लेकाइदगी निंगोंबम बिसोजेट सिंह मसागे अनाबा अमदगे ngarang December ge tang 16 ta lekhidre mana lekhidabada इमेज टीवी के एग्जीक्यूटिव मेंबर सिंग अमदी स्टाफ सिंग न थमोय सौना नुंगाइतबा फोंदोक्तुना लेखिद्रबगी थवाइना मपुगी लेकोंदा इंगा सिंगना लेरुनबा थौनिजबक लोइनना लेखिद्रबगी इमंग मनुंगे अवाबदसु सरुक यारकले लेखिद्रबा निंगोंबम बिसोजितना इमेज टीवी के प्रोग्राम संगनाइरबा लगतगे एंकर ओइबिदुना थरम असिबो मथौ हापिखि माके अपोपगे मेंग एन नंदो कवि अपोपिना लेखिद्रबी एंड अंगवी देवी महाकी लोइनबी अमदी मचनपा अनि लेहौरी डिपार्टमेंट ऑफ बायोटेक्नोलॉजी गवर्नमेंट ऑफ इंडिया के मियंग मखादा स्टार कॉलेज कमिटी GP वुमेन्स कॉलेज ना सिंधुनांग असिदगी हौदुना लागलिबा चैचट कुमापन फाउवा सटगदबा घनप्रिया वुमेन्स कॉलेज आने एग्जीबिशन 2021 कॉलेज असगे प्रिंसिपल डॉक्टर राजकुमारी तंपासनाना कॉलेज असगे सेंट्रल हॉल द हौदोक्रे हौदोपगे थरमदा फिजिक्स डिपार्टमेंट के हेड अल रंजित सिंह थौरमपो ऐखी थौरंग मरी लेना स्टार कॉलेज कमिटी के कोऑर्डिनेटर डॉक्टर एन संजय अमसुंग असिस्टेंट कोऑर्डिनेटर डॉक्टर एम सुरेशना मरिक सुंबा वफम थमके एग्जीबिशन शो अदुदा बॉटनी केमिस्ट्री फिजिक्स जूलॉजी होम साइंस अमदे मल्टीडिसिप्लिनरी सेक्शन दा अंडर ग्रेजुएट अमदे पोस्ट ग्रेजुएट तमलिबा माहिरोय सिंगना तोंगान तोंगामा मॉडल क्या उतुना अथोय हेंतानरे एग्जीबिशन अदुदा मरु ऐना साइंटिफिक मॉडल साबा साइंटिफिक इक्विपमेंट सिंग डिस्प्ले तौबा साइंटिफिक पोस्टर कंपटीशन साइंस क्विज अमसुंग खंग हैरबा सब्जेक्ट एक्सपर्ट सिंगी साइंटिफिक टॉक सीरीज न चिंबा याउरी थोइदोंना पुनिंग सिंग सिनिंगाई ओइरिबदि लमदम सिगे इनाट का मरी लेनरिबा मौसादगे चनरगलिबा चिंताकता डिपार्टमेंट ऑफ होम साइंस ना एथनिक 40 स्टॉल हांगदुक्तुना पुनमकी मियंगफम ओइनखे ngasi anghing nongyai dage hauna pung nipuni pangi national highway 37 imphal jiri lambi ase band kaukre amasung housik sabal loiraba baraka RCC bridge asisu matam kaktana thingjale haina village authority chairman council VACC oinam long amadi paitol segment ge joint SD khongsaina ngasi pangwi singda phongdokre Makatana haikibada bantaudiba asi haukiba sahi lisingani tarahumdoi dagi national highway 37 asige kuntarani thoigi lambe chauthokpada sopal land and property ke compensation pwg ban asi kawbani haina phongdoki Kellen Toksom Trustner Sinduna HIV and AIDS Prevention and Control Act 2017 हाइबे से दतोंबगे ओइबा मीडिया सेंसिटाइजेशन प्रोग्राम अमा मणिपुर प्रेस क्लब तपंग थोक्रे मणिपुर स्टेट एड्स कंट्रोल सोसाइटी ना सपोर्ट तौदुना पंगथोके बथरम मदुदा ट्रस्ट असिगे फाउंडर प्रेसिडेंट थोक्सम मेमसा देविना प्रेसाइड तौबगलोइना मैक्स के IEC एंड mainstreaming के डिप्टी डायरेक्टर डॉक्टर हेमलता थोक्समना चीफ गेस्ट ओइखी Tharonggi Chief Guest ke waral piraduna Manipurda hanba oina lisang machamapan barpudara ge February thada HIV AIDS case thengnaki loinana Manipurda AIDS laksena bagina mag state AIDS policy lisang machamapan barpudara taruki October ge tang 16 da semki aduga lisang ani taramanga amuk revise tawki Max na kana hona badege HIV sadopagi changnam lakhi chada 0.5 mangagi changta lekhi adabu lebak asigi oinadi khwaidagi wangba umsuba thakta leiri haida supodokhi Taronga mari lenana High Court of Manipur gi advocate ke Rabai Community Network for Empowerment ki President RK Nalini Kant amadi Tom TV ki editor in chief M Movina tongan ba topic ta makogi waran sing thakhe hairi Culture for our future haiba thimda nominini chathagadaba second Quap Festival 2022 lakadariba chahi lesangani kunithoi gi January gi tang 16 January gi tang 13 fawba chatharagani haina the Culture and Works and Activists Forum Quap Manipur gi President Buddha Songthamna phongdokre
ngasi Manipur Press Club ta pangthopa pangmisingka unabada mahana hai pangthokadariba festival asi purupa amaga gi marakta culture na thongsaduna aikhoi masinge marakta leramba ahangba mention nabage pandam amada pangthokpane mahana hai aikhoi gi mangthadagliba culture gi tongan form sing asi matokaramna mato oina platform amada chapinaduna Kalaugadage amadi yokhakadage haibagi miyang makada festival asi district anida pangthokani pungdoke hariba festival asida Manipur gi tongan culture bo nungsiba lupsengna sarugya biyo amadi miyam nasu sogatbiyo haina mangna makata ke festival asi Imphal West ki manung channa leiba langthabal kunjada leiba kanglei mind theater da Haudokani amadi Kaksing district ki oina library and information center Kaksing auditorium da festival asigi loishin bagi thanom pangthokani haire Lakadari patarani to suba Manipur Legislative Assembly election da Kaksing Assembly constituency da Bharatiya Janata Party ke mere po oigadariba hause Kaksing Assembly constituency ke MLA oriba Mayanglambam Ramesh Robo mai pahanduna miyamgi mihoto oina thaganabagi pandamda ngasi boot level meeting ama ngasi Kaksing YD 1 number 2 da leiba sabal lampak da pangthokre tharomadu da Kaksing Assembly constituency ge MLA Mayanglamam Rameshona athoiba mitung BJP Kaksing mandal ge president HI Samjaina tharomapu loinana BJP Kaksing mandal ge amadi boot committee ge thomi singna akhanaba mitung sing oina saruyakhe Tharomadu da wangangloi kyana Manipur da Chief Minister Nongthombam Birena Luchingba Center da Prime Minister Narendra Modi na lusingba amadi Kaksing Assembly constituency da Mayanglambam Rameshona lusingba BJP lenga kasina miyang gidamak iyai phana ba paikhaleba thabak tharom singge matangda wafam kya phangdongnakhe Tharomadu da MLA Mayanglambam Rameshona mahake wadal piraduna hai tahi amaga makhai asida Kaksing miyang gidamak paikhaleba thabak tharom sing Miyam da Paudar Maduna Lakadar Vatarani to Super Manipur Legislative Assembly election da Mapo Amo Hanna Miyangi Mihut Ohen Biduna Chahi Amaga Makai Asida Paikhaleba Thabak Taram Sangasigi Matakta Kaksingbu Manipuda Amadi India Ge Manungda Chokhatpa Masak Topalamdamba Ama Ohenaba Honagani Hana Thazaba Biki Kumzali Singani Kunitoigi Angan Basarukta Pangthoklaba yai haina panariba tarani to Suba Manipur Legislative Assembly Mikal Kamati Lainana 37/8 ke polling gi oiba khananaina bagi mifam amada Praja Singna mihot khanbagi matamda miyam gidama kathokpa ngamba thamoi sengba development tawba ngamba amadi hirang khudimakta miga thengna ngamba miyoibu mihot hensi haina ex MLA Y Sursandar Singana phondokre Mipamadu Sur Sandana Makataraduna Haikibada Party ke ticket na lamdam adu sangat sagat kataban nate maru oribadimi adune mahana tawkiba thabak mayam aduna mapo hauju phawa praja miyam nanung sibire ma hauju so Congress ke MLA oina lady amade Congress ta mikal adam thengnagani hauju kendra asage MLA oriba asina pudakliba on basidi prajagi maral Manghanba oida pada haisanba project inamada sel khongatpa adugamba miyoine Prajasanga section amonda ge lamda leibiu mifam loishalakpada laikai adugi lokrabi ahlaman differently able persons amade self help group ke members da so mahang nangamjaba khudon posing kachakhe mifam aduda tongan ba polling de ke lakpa resource person kaya amadi BCC Kaksing ge members na president members oina saruyakhe Kumzali Singani Taramarida Prime Minister Narendra Modi na Luchingba Lengak Center da Laklabasu Lamdamasida Congress ke Lengak Lairambana Chakot Lambida Tintakibane Haina Excellent Amadi Education Minister of State Dr. R.K. Ranjana Congress Party Bumaran Shekre Bharatiya Janata Party BJP Wangkhem Mandana Sinduna Kendra Asigi Miyamda Prime Minister Ujala Yojana ge Southong Gas Amadi Ayushman Bharat PMJAY ge halkat sing yentopage tharamp ama ngasi yaripo Vishnu na hadaleba Professor Dr. Nimachan Luang yimda pangthoke tharamadu da thoiba metunglen ge warrant pibada Dr. R.K. Ranjana Hai Narendra Modi na lusang malengak hek lakpaga lebaka sige miyam ge yapatharang ge manung changna scheme chamaga marphu hena hauduktuna lebaka sige miyam da phangan kre
ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ 2013ꯇ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯁꯦꯟꯇꯔꯗ ꯂꯥꯛꯂꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯩꯉꯥꯛ ꯂꯩꯔꯝꯕꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯊꯤꯟꯊꯈꯤꯕꯅꯤ ꯍꯥꯏꯅ ꯑꯦꯛꯁꯇꯦꯟꯗꯦꯟꯠ ꯑꯃꯗꯤ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯔꯟꯖꯟꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯃꯔꯥꯟ ꯁꯤꯈ꯭ꯔꯦ꯫ ꯚꯥꯔꯇꯤꯌ ꯖꯅता ꯄꯥꯔꯇꯤ ꯕꯤꯖꯦꯄꯤ ꯋꯥꯡꯈꯦꯝ ꯃꯟꯗꯅ ꯁꯤꯟꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯖꯥꯂꯥ ꯌꯣꯖꯅꯥꯒꯤ ꯆꯥꯎꯊꯣꯡ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ PMJAYꯒꯤ ꯍꯦꯜꯊ ꯀꯥꯔꯗꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯌꯥꯏꯔꯤꯄꯣꯛ ꯕꯤꯁꯅꯨ ꯅꯍꯥꯗ ꯂꯩꯕ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯅꯤꯃꯥꯏꯆꯥꯟ ꯂꯨꯋꯥꯡꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯕꯗ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯔꯟꯖꯟꯅ ꯍꯥꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯁ꯭ꯀꯤꯝ 130 ꯍꯦꯟꯅ ꯍꯧꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯐꯪꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ 2013ꯇ
COVID-19 nage ekhui section C anova COVID-19 variant Omicron malini mapung kya da sanduragli section bakhaktana tamthiraba laksad asidege ngakthuna bapambaini niam pumbagi thabak tharam singdagi yariba makhai lakthokpiyu mask suksoi choidana niam sumna upiyu social distancing ngakpakawigano loinana khusa sapon sizinaduna toina hamtokpiyu natraga sanitizer sizinabiyu COVID-19 vaccine dose ani shuna soidana kapthokpiyu loinana yumdagi maram laitana sathokpigano COVID-19 nage ekhui section C anova COVID-19 variant Omicron malini mapung kya da sanduragli section bakhaktana tamthiraba laksad asidege ngakthuna bapambaini niam pumbagi thabak tharam singdagi yariba makhai lakthokpiyu mask suksoi choidana niam sumna upiyu social distancing ngakpakawigano loinana khusa sapon sizinaduna toina hamtokpiyu natraga sanitizer sizinabiyu COVID-19 vaccine dose ani shuna soidana kapthokpiyu loinana yumdagi maram laitana sathokpigano COVID-19 nage ekhui section C party gi aigi imung BJP gi imung campaign ge sarukama oina wang camp kendra da BJP gi mirep oina ba thaurang leba kangabam jadumani na BJP wang camp mandanga khusam dana sinduna tunga tongamba lenga ki scheme singe khudong saba sing phangnana ba amadi khudol sing tambage thauram ama ngasi sarangpat mayai lekai ground da pangthokre yumpalabi moksingda khudol tamba na तातबगी सक्ति वालब सिंगदा हियरिंग के एट सिंग यंथोपा डिसेबल केयादा व्हीलचेयर सिंग यंथोपा लोख्राबी केयादा विडो पेंशन यंथोपा PMJY हेल्थ कार्ड अमदे ई-स्ट्राम कार्ड यंथोपा लोइनाना सोशल वेलफेयर डिपार्टमेंट के मखादा डिफरेंटली एबल पर्सन केयादा लुपालिसिंगमा चंगा यंथोकिबा थरम अदुदा BJYM के स्टेट प्रेसिडेंट बोरिस Sarma BJP intending candidate case Zadumani BJP Thawal district president Y Kumarjit Mandal president L Sunin Kumar amadi Saisakpa S Nabar Sharmana atoiba mitung sing oina saruyakhe Desamna leptana chatharakpa mahiroi khunai amadi miyamda kathoklaba E haina mingthonba humbudra taruklak suba mega blood donation camp ngasi rims da hodokre Blood donation to camp kamari lenana Desamge Assistant Secretary General and Somorjit Luang na hai ngasi pangtholeba blood donation camp asi lakadariba January ge tangka ohumda pangthokadaba Desamge kumathoi shuba Foundation Day ga mari lenana blood donation camp asi pangthokpani makhatana Zenems amasung Siza Hospital da blood donation camp sing pangthokhigani amadi humbudra taruklak suba mega blood donation to camp asi January tangka manga dage Maka chathabaga loinana lamdam sida igi awatpa lairibase kongnanaba miyamna pibinaba desamge maikai dagi appeal tawraklei Lilong police station ge manung chanba Lilong ka haurebi makha laikai dage thasige tangkuni thoi dage mangkhe haiduna thinarakhebi khori mayom nargis sayikun apokpa ke Ahmad Ali ngasi aseba haksang oina Lilong amasung samurok Faunaba thong manake turen torbanda hauba u amage makhongda phina punsilaga thamlamle haire thodok thopamdagi phangba paugi matung inna leikhidраbi nupi macha ase haukiba tang kunithoige numidange pung nipangamini kuntaruk tabada yumdagi thokiba CCTV footage da thengnarake nupi masa adu chen song khrabara haiduna khanbadagi Tang kulumdogi nungchen pauwa pau halapangai ki adubo pau amata pau da badagi chingnaraktuna Lilong police station da missing report okay adubo yamna laibak thibadi ngasi turen tor panda asiba haksang oina hondopirambane haire asiba haksang ka adu ngasi ayupung ni panom tarakpada miyamna thengnarakibane kudata Lilong police da pau piduna khanganke Loinana forensic science ke team amasulak tuna yang salabatungda Zenens ke mauta thamkre Laikhidrabi nupi macha ase Lilong Haurebi College da BS6 semester ge exam pekrabatungda result ngai dipini haire misi asiga mari lainana ngasi Lilong kha Haurebi makha lekaida leiba edika lampak ta miam ge mifama amapang thuktuna tongan tongan ba warikya sulokre Alhaz
Mohizuddinna mayai tangban loduna pangthokiba mifam aduda JAC against the brutal killing of Korimayum Nargis Sehikunta haiba committee ama semkhre. Pradhan Mantri Gram Sadak Yojana PMGSY ge bakada chai asige April May thada kolas thaba loi khraba Chandan district ke Khengzoi sub division ge manung channa laiba BRTF road to Gampha Zol part 1 ge lambi saruksing quality maintained tawbiramdaba amati drainage amata hablamdabana akai atoi kongkupna pikthale kolas masaku udre Atuba matamda nongsu thalak tringaida mari leinaba department sport inquiry lahan biduna nongna amohana lambi asi sembinaba Khengzoi Cohesive Association amadi KSO Khengzoi subdivision ge maike dagi lenga ke kuning singsilakle Pangwi sing yangna Cohesive Association amadi KSO Khengzoi ge thongmi singa loinana ngarang songjang dagi Gampha Zol Fawba koina chatuna yengsilubada lambi asige saruka ahum thokna khaiduktuna lambi samla mathengna ke maduda part 2 amati part 3 ge lambi ge saruksingdi thoina phibamba sokshin ba thengna rakhide adomoinama part 1 ta amadi part 2 lambi asiga chap manaba matamda koilas thaba lobina khiba BRTF road to Gampha Zol part 1 ta lambi ki phibamdi haininga leitana sokshin batana tana mapam kya da koilas Amukta tha khidribage maungda leramba thengnaki masida sunatana kilometer 32 sangba labi asi sembada culvert ama phawba hapiramba thengnakide khongsada duga mari lainana new songjang gi chipsu oidiba Cohesive Association Khengzoi subdivision ge spokesperson Thangzamang haukina phongdorakpada chai asige April May da Koilas thaduna semba lambi asi chai asi loidringaida phibam asida lakpa asi lamdam asige miyambo namthaba miyengna yengbane contractor singna masage pocket thanaba oina semba lambi asi lengangna athuba matamda yengsenbiduna election ta mamangda lambi ge awaba asi yengbiduna darkaru oiba achumba khongthangka adu lokhatpiu haina appeal tawragle the kumsi April May dwai da loishin ba lambi se hauzik December yaudriu phawba tha sida sigumba phibam da leiba habe se it is undermining the people of this area ado government na praja gi damak ta piriba senphama se contractor singna masa gi damak ni haina khanjaraga praja ye damak ta phajana lambi semdana makhoi gi money minting machine oina sinna ba se ekhoi yam nungaite asi concerned authority government Manipur na Thuna yengsin biraga election mamangda athuba matamda awa mayam gi awaba se yengraga necessary corrective measures lobio habse praja gi natraga ningho ekoi mayam gi appeal ne lambi asige oireba phibam asige matangda molpi pung khulge chip Peter ngamthang haukimna phongdorakpada tha khara khaktamak ngairaba lambi asi aduke matek Phibam Patabana Numit Karenege Mamangda accident Homlok Tokre Ana e Yarokpada Yamna Kudong Tiningai Oire Tadam Liba Koilas Tuna Kutha Asi Nupina Mamaida Powder Thabadona Yampana Thabiram Budana Lambi Asige Hosik Oideba Phibam Asi Lakpane Kunza Singh Awaba Oire Atuba Matamda Lengana Mieng Sangviduna Aphabal lambi ama oinaba sembiu haina appeal tawrakle COVID sandorapagi phibamda yellow alert lauthoklabadi Delhi da shutdown tawgadori Delhi ge positive rate chada 0.3 oiribani school college education and institute amasung coaching center sang tingjengane private office na chada yankhagi changda thabak suhanduna ayuki pung 8 dagi numidang wainam pung 5 phawwa hangba yagadori dukan sing ayuki pung 10 dagi numidang ge pung 9 phawwa hangba yagane restaurants seating capacity ge chang chada yankhai oiduna hangba yagane matamna ayuki pung 10 dagi numidang ge pung 9 phawwani bar sina Numit yung bidagi numidangge pung tara phawwa hangba yagane haidi cinema hall banquet halls amasung auditorium sing thingani hotel sing di hangani spas gym yoga institute amade entertainment park sing su thingani loinana sport complexes
stadium amadi swimming pool sing suthingani national amadi international gi thakta sanapagi thoram sing sinbadudi ayaba pigani hairi wedding and a funeral thoram sing da miyoi kundagi hanba yahalloidori sidki chada yankai damak metro manungda phamduna chatpa yagani kanasu metro manungda leptuna chatpa yahalloidori salons amasung beauty parlor singdi hanghangadori worship ki mafam singda devotee singna restriction kharege makhada changba yahangani hairi hauzik sanabagi pauda goa sathariba hero indian super league garang sanaki bani phumatoi suba match da kerala blaster fc ga jamshedpur fc ga goal amam chanaduna draw oikre league asigi nipuni suba match ngasi nimidang pung 3 makhai dagi north east united fc ga mumbai city fc ga pjnt stadium fatorda sanaba hokre hayeng december ge tang kuni panda nipum suba match da hyderabad fc ga odisha fc ga sanaragani hauzik arobada maru eba pau amani pizari manipura hokiba pungku marida mi mapan nangna covid-19 positive oiba thina kiba galoinana manipura ahanba oina omicron case mioi amathina kre Ganapriya Women's College Science Exhibition 2021 ngasidagi hodokre nomagi oiba media sensitization program pangtokre loinana yellow alert lauthoklabadi Delhi da santam tawgadori image paudam ngasigi matang sidaloi chade ning tabiri bisung amuka na from